Manipur University da charang na batukan ki ba Congress na insin kani haibagi chap chaba khudam changdam fangle haina BJP Manipur Pradesh na phongdorakli Awang nongpok tahan baina water handloom hut manga nungsing lekai moirangi loktak pata hangdokre Amasong koila thaba kuidriba lambi namthabaga loinana makhadagi ising phogolakpadagi miyam na penadre Kurumjeri ISTV ki numidangi pau meeting tabiri basing taram nokcheri hoji pau sonot bizari Manipur University da tha ahumlom charang na bathoktuna matam sangna mahiroi sing larik tamba phangandaba Congress party na sinbani masigi chapchaba khudam changdam fangle haina BJP Manipur Pradesh na phongdokle Kanchipurda leiba party ki office da pangthokpa pau gi mifam amada General Secretary Administration K Saratna Manipur University Teachers Association in charge Professor Irom Tombada AICC ki President Rahul Gandhi na October 16 ta pukning thogatpa che tharakhe che adu MPCC ki President TN Haukip na October 13 da Professor Tombada sinakhe AMU ki wathokta lamdamasi ki mahiroi kaya matam sangna mahi tamba fanghandaba mama mapa kaya da tofom khanghandaba Congress ki marai ani longba vote fangnana ba miyam da oidaba ngangbani BJP da sirakhiba maral kaya chapchana khudam changdam da loinana matam gi futhokle ahal oiraba kaya na fangadaba all expansion Congress ki worker laisabi pakhang kaya da pirambagi chapchaba khudam changdam lai haike Congress ki Rahul Gandhi na kari maram ki mutagi President da appreciation letter iraktoino Congress party na Manipur University da student community aduga employee community muta haibo ahum si khulai oina pairaga sanaramano Congress president ga photo namin na kari gino koi gi muta gi president na aduna tai madudi muta se masi Manipur praja miyamna mawal lawba yadraba adugumba association amani maramdi masi Congress party gi teacher cell gumba amga chap manare aduna ngasi Manipur gi praja sing mama mapa oibasingi machi masal oibasingi mabung mapa singi thamoida isa sing ase mang khadra haidna pakhalambado madugi manghan gi matamado madugi sole responsibility muta amadi Congress party ne pugudabani Party ki wangangloi CH Bijoyna State asigi Chief Minister na India pumagi afaba CM gi manung chalakpada Congress na kalakpa fawi Chief Secretary hapada Yellow-mi haptabagi Congress na lauri Congress na lengakpa matamda Chief Secretary Yellow-mi hapra ningsingba fagani Congress na vote blank yenglaga kangluki khenaba thamlamba kaya na ngasidi Congress worker kaya BJP da lepta na yaurakle haike 2005 ki May 13 Sri Gakhangam ne led Sri Rishankar Singh matamdagi Rajya Sabha ki MP amadi Lok Sabha ki MP oramba Mani Chara Namaina Memorandum Naga MPs and MLAs of Manipur Hyper Memorandum Amada Dr. Manmohan Singh Prime Minister da Pisangi Marida Sri Gakhangam ne Sri Rishankar Singh ne amasung Sri Mani Chara Namai Mokoi ahumna punna demand togi base Naga Singh political entity amagi makhada akhoi lining bagi apamba punna himina bahai base moi demand togi baneba mase history da record on laibani aduga 1972 da UNIC ga Congress sign tawbi makhada sina amuk Manipur gi integrity da sinaba achawa black mark amani Awang nongpoki han boygadaba atawba fum mathakta saba fum sangda Fisa kol thamduna lamdamashigi nat amadi culture ngak senbata natana senbitlon de hena mating oigadaba water handloom hut manga nungzeng lekai moirangi loktak pat ki sarukta Tripura gi Forest and Tribal Welfare Minister Mevar Kumar Jamadia ngasi hangdokre Department of Textiles, Commerce and Industries ki sentang makada fumsang amada lupa lising humudra mga changna ahanba changing oina fumsang mga saduna fisa kol amamam thambani ngasi sangabagi thoram aduda PDA gi chairman T Robindro kumbi kendra gi MLAS Bira Principal Secretary Textiles P Wi-Fi Director ke Lamli Kamaisu sarukya ke Imphal gi lamboi khongnang khongda chathariba money tax ki saruk ama oina thoram asi pangthokibani
Director K Lamlina Lamdam Ashigi Nat Amadi Culture Ngak Senduna Thambada Natana Tabak Sufam Nomfum Kangdana Ladiba Kutsa Hairabi Nupi Singbo Tabak Pinanabagi Pandamda Henlumgi Hat Manga Asi Hangdokpani Haiki PDA Chairman T Robindrona Industries Department of Paikaliba Fisa Lonsa ki Tabak Ashina Lairaba Masagi Tabak Sufam Nomfum Kangdaba Mio Kyada Kanaba Piba Ngamlagani Loktak Pat Asi Nga Fabakak Natana Hiram Kayada Akoina Kanaba Loba Yai Haibasi Hangdokli Henlumat Asina Takle Haiki. Wasina apai Manipuri miyamda maruana kupungrangi laiba supam dum khanga bai chen laiba mai miyamda kana ba yamna chense sama for the betterment our chense sama de la kani hai pasi ati ate pathaja bani aduna maski kana basi ko punna lomuna daga inam da masibu ababa nipal tangdaba isani dom lep chapang ba dum ba Mengapa orang nak buat ni? Siapa yang komisi tanjaraga masih tu ni dia matang sesensi je. Chief Guest Okiba Tripura Minister Meva Kumarna Japan gi hek mathangda khwaidagi liba ningthaupan balebak asi Tripurani ahum subada Manipurna ariba ningthaupan ba ningtamna palamba lebak ne history bungak senduna thambana chakhatpa khunai ama ohenba ngamgani Tripura ma di Manipur ningthaupalingai matamdagi yamna naknana nungsi chanana leminarakpagi wari lei Manipuri kayang asisu Tripura de Lady State anigi mari hena chetit hanana ba hogatlagliba naharo sing puwari ningchina khangan ba mathoktai aikhogi nat amedi chatnabi ngaktuna thamlaba matamda mangjil thabal lebak ama soidana oiba ngamgani haike. In the history of Tripura and Manipur will be developed because for in previous history should be repeat again because history repeat itself and way back to Tripura I'll tell my government that you are doing wonderful job here in Manipur, but somehow there are some need to be developed. I think both forest department, tourism department and handloom handicraft department should come together and work so that I think we can develop more. But first beginning is a good beginning. Therefore I believe the government will help take care of that. And this place is beautiful. If we can develop some more thing, I think many tourists will come and many young people will come and see. But it is a very beautiful place. Koilas Thabal Loiba Kuidriba, Herangoi Tongdagi Maibam Lekai Lambi Asi, Mafam Karada Chekhai Bayaure, Mafam Karadana, Koilas Makadagi Ising Fogolakle. Matam Sang na Hari Balambi Asi, Lengaki Mari Lenaba Department na, Semjin Bidabana Maram Oiraga, Lambi Chatok Chasinda Amadi, Lambigi Nagete Ladiba, Miam the Chown of Kudong Chadaba Mayok Naduna Lakibani, Handak Matam Karagi Mamanga, Lambi Asi Ningtina, Mari Lenaba Department na, Koilas Thaduna Semjin Lakpadagi, Lamda Madungi Miamna, Nungaiba Amadi Tagapa Fongdok Naringa Cherakta, Kang Hodana, Lambigi Mafam Karada, Chown Krek Chatpa Amadi, Ising Fogolakpani Hari. Masina maram oiduna lambigi mafam kharada namthaki basu yaure yamna maru oiba lambi ama oiriba Herangoi Thongdagi maibam lekai chatpagi lambigi hauzik oirakliba fiba masida lenga ki mari lenaba department na athuba matamda mityeng changduna wathok oiraktringaida lambi asi semjin binaba lamda madungi miyamna mari lenaba singi pukning chingsilakli. Haukiba November Anida Maharashtra Macha Ani Cheliba Kai Ama Amasong Tamenglong the Radio Tech Taukraba Amur Falcon Hatkiba Togdok Yaning the Bafungdoktuna People for Animal Manipur Uniki Wildlife Committee Amadi Yening Animal Foundation na Kanglagin Nong Chuptang Bahozang da Kongjang Changsin Kre People for Animal Manipur Trustee Laurembam Biswajit na Ngarang Tamenglong da Amur Falcon Uchek Hatpada Chenaba Sadan Ba Ado Ain Gebacharak Pidrabadi Hen Akan Ba Kongjang Changsilagan Haiki. Maduda harpada chenari basadan badu dandi piu haina sangchen badu gumangasi khongchen khongjang asigi dangasina hubani masigi matungda sumaina sugumba kai avani hatpa chenaba mising dandi pidriba phawba amari tamelongda nahan amur felkon Manipur haina mingthonba hatki basi dandi pidriba phawba toba makal makha kya khongjang sangchengani. Impact TV की वीडियो एडिटर की बिपिन शर्मा मसागे अनाब अमदगी ब्रह्मपुर गुरु अरिबम लेकाय दलैबा मयुम दलैखिद्रे बिपिन मनुंग मतम चादना लेखिदबदा ऑल मणिपुर वर्किंग जर्नलिस्ट यूनियन एडिटर्स गिल्ड मणिपुरना अवाबा फोंदोखरे मणिपुर प्रेस क्लब पांगथोकपा थौरमदा लेखिद्रबगी फोटोदा हेकट लेकट तंबगा लोइनना मिनिट अनि तुमिना लेप्तुना महाकी थवाइना इंगना चिकना लेरुनबा थौनी जखि महाकना लेखिदबदा इमुंग मनुंगना नंगहौरिबा अवाबदसु पाउमी सिंगना सरुक यारी हाइरे
के बिपिन मनुंग मतम चादना लेखिदबदा ऑल जिरीबांग वर्किंग जर्नलिस्ट यूनियन नसु अवाबा फोंदोखरे जिरी न्यूज नेटवर्क के ऑफिस ते पांगतोकपा थरम अदुदा मिनिट अनि तुमिना लेप्तुना लेखिद्रबगी मफम दे कायखुमनब उतखी जेनिम्स अनाब लेखिदबग मरी लेना इमुंग मनुंग अनाब अदुबु येंकिब डॉक्टर चेराक पीगदबने हाने इरांग होख्रे लेखिद्रब मयोय अदुदी याइखोम गोबिन चही कुनमापल अपोप वाई इंगोचा सेक्टा मयाय लेखाइदगिनी लेखिद्रब याइखोम गोबिन ngarang ayuk anganbada mabuk nai haiduna hospital asida layang balakibani ngasi ayuk pung 13:15 da mahakpu yengkiba Dr. TH Ramesh Chandra gi poktak matung ina injection ama kaplurba matung da yamna kanna fever tawrakpadagi nungthil pung ani adwai da lekhidabani yaikhom govin na lekhidaba asi yamna chingna ningai oi doctor na hidak lana thaba oiramgani haina imung manung na fongdokle imung manung na irang horakpadagi madubu lakshinanaba Imphal East ki yamnaba police personal sing laktuna ngak senbagi thabak chathake tungda hospital asigi medical superintendent Dr. L Ranbir Masamak laktuna lekhidrabagi imung manung da warushin puraknaba wari sanaki adubo warushin purakpadi ngamkhidre Education as Department of Sindhu Nangasi Pangtok Kiba Higher Secondary Contract Lecturer Lobagi Aiba Changen Pangtok Mafam Anida JAC on Thang Ta Teachers Recruitment Akan Ba Khongjang Jangsin Kre Recruitment Nasida Thang Tagi Oza Long Nabalengak the Takshan Kiba Wafam Tabak on a Pangtok Tabadagi Ngasi Pangtok Kiba Recruitment Rally that JAC on Thang Ta Teachers Recruitment Ating Basi Tham Kibani JAC ki convener Psychom Santa Mitena Konung Mamang Paumi Singa Unabada Model Higher Secondary School Amadi Ananda Singh Higher Secondary School da recommend asigi question sagaiba amadi mapanda puthoraktuna athingba piki khongjang asida saruk yaba nupi tara yauna myoi kunipal police na fajen khre makoi kunipal pung kunmari gi manungda thadoktrabadi hen akanba khongjang changsilagani lengang na thang ta gi lecturer lobagi firep logdriba fawba khongjang leploi question leak oiraba changeng asisu chatnaba yaroi haiki question leak oigraba matungda examination pangtholibase karamba kanglon da pangtholibne habasi masi yamna wahang amo oi thang tagi oiba contract lecture post lowgi notification asi thokdri phawdi akhoi makha na akan mukhung changhingani ngasi khongjang loi akhoi punna kunipan akhoi police na phajin khibese akhoi condemn tawi masi pung kun mari manung da thadok kadamni masi thadok tab targadi sangai festival da akhoi thang tagi oina cultural program sing athing ba thamok lena na ban na ching ba yauna akhoi tongan ba kan ba agitation khongjang kya jangsilakani Chedak Sidangasi History Subject ki Ananda Singh Higher Secondary Academy the Pangtok ki written test ado karigumba fibam kharadagi chatnara roy examination ase November 13 da pung ahum dagi mari makhai fawbada school asi makta da pangtok lagani hana Director Education S na cherol amana khangan khre Chahi Kuding Imphal East District Police na District asigi tongan ba mafam da leiba Meira Paibi amadi nupi gi sangstan singi luchingbi kaya ningo chakobagi thoram pangthok tuna lakpagi saruk amoy na ngasi District asigi SP Officer Imphal East District ki tongan ba mafam da leiba kanglup kaya gi nupi luchingbi singa saruk yaduna pangthokre Tharomadur Imphal East ki SP ki Mega Chandra Additional SP Operation Kumarjit Additional SP Law and Order Ghanashyam Sharma amadi District asigi tongan ba police station da leiba OC singa saruk yakhe Thauranga mari lainana Imphal East District Police na ningol chakuba mari lainana ningol singda achamba khudol tamki SPK Mega Chandra na fongdokibada District asida lairiba miyamga police ka hena mari nakshinana lairaba kanda District asida tangdu laitaba amadi chakhatpa purakpa ngamgani miyam nasu karigumba District asigi manungda District asigi police personal singna aranba thabak torokpa thengnarabadi khudakta manangna pa police station amadi mari lainaba officers singda pau PBO miyamgi mateng yaudana police khaktana hauji drug ki problem nupida chathaba miyot minai amadi cyber crime gi safu sing asi thingbada wana thokani maramaduna miyamga punna thengnamina si haina fongdoki Aimunda ragau kawetana hek khairapasingse aduda police na phada bita yengaga lei natraga paisa lawe hek khairapase ai gi answer se straight ni police to maming khangdolo aduga hayeng adum ai order do noi whatsapp tara kai do uhallagi maramdi khoi se mi lising ohum muk leiba police department ni masida maham jangmo mayamam su yauri tangkhayam da pangwa da wa ba tangkhayam na nakan da malhan da su yauri
ngasi chawrakna pung nipal makhairom tab aduwaida lamsang police station ki manung chanba lamdeng khuno mobile tower ki manakta sakhangdaba singna hand grenade ama thamlambadagi tower adubu sangiba miyoi singna thengnarakpadagi police ta pau piraba matungda manipur police na asoi angam yaudana bom adu lokthokre bom adu kanana karigi damak thamlablibano haiba chapchaba khangba ngamdre police na makha tana thijanbagi thabak chathakre pau gi marak thatna atemba break ama Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Simbiraksi lengsimbiraksi adonggidamakta leijare VR Dental Care Uripo Achomle Kai Niya Stone Infantea Yagi Mari Lenaba Anaba Kudimak Laying Baki Kudung Chaba Pambiragani Adongi Kudung Chanan Bagidamak Bijare 40% discount Ana Laying Gidamakta Akupamarong Gidamakta please kante 8257011217 Chahi tarani pan mapung phana iramdam asigi yumthong khuding leptana seba tawjarakli sangai teng yansinaba polam yaudana puthok chabani sangai teng Aranba papokanda tawjade sangai teng puthok chariba teng na sakhini sizinnabiyu sangai teng loinana ahanba oina iramdam asida khudol tamjari sangai privacy profiles break matuna taramnok chirezima khata bapau Reserve Forest amagumna State Government amasung Forest Department yokhatna na bahonariba hebok chingda matik mayai leba miyoi gi mityeng makhada chingdagi lebak pakkakna na kothokle Manipur lenga na midyeng changbiduna hebok ching kanana bahotna biu haina NPP General Secretary Organization Khuraizam Lokena pukning chingsile Mantri Pukrida pangtupa pawgi mifam amada mahakna hebok ching yokhatna ba ching asida makhal amatagi atek akai thongandana ba court ki pautak lai amasung marilena ba department asu Jackson Thaurang lokhatlingai da handak ching asigi akoiba amasung chingmai dagi lebak lokthokpagi thabak leptana chathari Chathariba thawong asida Chief Minister na midyeng changbiduna khudakta thingbiu haiki जिंगल कोर्ट की हाइबदी यादबा सरकार की मरुम द आइदी सरकार पाइबे ने अदुनि अदाने हरगा सरकार की मरुम द मसे अखोय ऑफिशियल ग मानरगा लेबाक्सी कोथोय भरा बसे असिगुम प्रजाना पामजदबा मियाम की ओइबा लंजे सुम मी कनागुम मियोय खनो कोथोगा सुम खुदोंग चाव लरुगदी अखोयना प्रजादा थाजब माहन लोय अखोय प्रजा की दमत लेरी हादना लावरुसी अखोयना करमायना अखोयना प्रजाना अखोयबु थाजगी खदगी अथु मतन ऑनरेबल सीएम ना चांबिदुना अमुतंग अखोयगी मफमदुदा ngarang mafamda kollaga paira thamji kari mangin habji laibak praja mayang mamangdam da thu matam da amta singdopi amta khangam biu sini madugi matam da lamdam du da miyang gi sewa oin lejari ba khogi NPP mai ke digi su aina asugi matik thagat pa phondok ni hai wafam jai thamjage Second World War Imphal Campaign Foundation Sinduna Remembrance Sunday Great Wars and its relevance to Manipur Haiba Ahanba Tangkaki Imphal Campaign Talk Ama Imphal Hotel the Pangthokre Tharamadu the Tourism Department Director W. Ibohol Second World War Imphal Campaign Foundation ki President Yumnam Rajeshwar Susarukyaki Y Rajeshwar na Foundation Asinangasi Fawbada Europe ta Ahanba World War the Laikhidraba Lamdamashigi Miyoi Nifu Taret ki document Khongatuna Imong Manung the Sinakre Makata na Khangduk na Bahonari Haiki Angang haruk iba generation jingna akhoi gi pai pu jingsu forefather jingsu Europe ta first world war yaw urami ko haibagi kaino do khangni na knowledge leini nei khangjai Ujwala scheme gi makhada singjamai kendra gi khangalaba beneficiary singda gas connection fangan kre ngangbam Robert ki mayum da pangthoki batharam aduda deputy mayor oiramba Subhas Luwang ward number 15 gi member Kaisam Joy Chandra ward number 17 gi councillor oiramba RK Sachi amadi atai member singsu sarukya ke
Uripok Polem Lekai de Leba Angel Coaching Center na sinduna pangthokiba coaching class da chahi asigi class 10 da position lawrakraba amadi subject topper sing loinana mock test topper tarakraba punna mahiroi yankai mathoi harau tam na oktuna mana matum pibagi thorap mamangasi Uripok Polem Lekai de Leba lining tho khamlamba community hall da pangthokre tharmadu da Manipur gi ningthau lesemba sana jawba PDG chairman Tongbram Robindro Dr Dhanabi Laishram board ki hanagi deputy secretary oiramba Salam Mangi yauna miyoi kyana sarukya ke Kanglup Kudingma Kiningol Singh Chakobagi Thoram among a CP Home Center Nasinduna Lamfel Supermarket Pangthokre Tharamadu the Hangang Kendrigi BJP Mahila Morcha ke advisor Y Indrani Arun Enterprises ki provider Thangzam Arun film actor RK Kaiku yauna miyokyan sarukya ke Swachh Bharat Mission ki makhada Thobal Municipal Council na Taramari Shuba Manipur Battalion NCC Chawyama Higher Secondary School amadi Thobal College ki Mahiroi Singa Khutsam naduna Thobal Atokpam Arong Thongdagi Thobal Kaithil Fawba Lu Nanbagi Paujil Puba Khongchat ama chatlaba matungda lamtu sengdokre Highway gi Nakyat Atokpam Kaithil amasung Thobal Kaithil gi akoibada leiriba Amot Akai Sing Sengdoki Amot Akai Sengdokpa duga mari leinana Thobal Municipal Council gi Sanitary Chairman Puyam Jiteshorna Lamdam ama Lu Nana Thambada Mahiroi Sing amadi Miyam Pumnamaki achoba thogdangle Thobal bu Lu Nana Thamba haiba pandamda lamtu sengdokpani haike Kumbi Kendrigi Manung Chanbada Laiba Hawker Singda Kumbi Kendrigi MLAS Birana Raincoat Amadi Kungo Bot Yentokre Newspaper Sales and Distributor Welfare Association Kumbi Circle Sinduna Kumbi Lai Sandong Community Hall the Pangtop Association Asige Ahan Bamapo Kumon Thoranga Mari Lainana Raincoat Amadi Kungo Bot Yentopagi Thoram Aduda Kumbi Municipal Council Gi Chairperson W Priyoranjan Vice Chairperson Bavita Association Gi President W Ibohol Maru Oibamyo Singuna Sarugyaki MLAS Birana Lebakasida Hawker Singa Loriba Thogdang Sing Yamna Chawi Haike Ngasi Young Progressive and Athletic Club kay Samthong Elangbam Lekay amadi Chingtam Healthcare MM24 about Thyronom Division amadi SLR diagnostic na punna kutsam naduna no magyaba diabetes amadi thyroid screening tawbagi free medical camp ama club asigi building the pangthokre lem na lang bagi thoram aduda kay Samthong Kendrigi tongan mafam dagi lakpa nupi yauna miyoy kana diabetes amadi thyroid laina leibra haina test tawduna yengki Hanagi USANG President Oiramba Elangbam Johnson na fungdokibada thyroid amadi diabetes laina asi mangjong na leibra haina yengthoklaga ngalingeda layang hobagi pandamda club asna camp asi pangthokpani makhatana tongan ba laina layong sing mangjong na khangdokna ba makhatana free medical camp pangthokani haina fungdokki Sana konungi maicho iramba laikhidraba wangkem ibochongna iramba langon langdai koba lairik ama ngasi sana konungi angom ningtho amubi amadi State Archives ki Deputy Director Abdul Kalam na phongkre Uttra Sanglen gi laifam lakpa Salam Birendra na puthokpa lairik asi ai ba sigi Nepal suba lairik ni lairik phongba ki thoram adu kairang maning lekai da leiba ai ba sigi mayumda mahaki chehi gi kumon thoranga mari leina na phongki Bharat Vikas Parisad Manipur na Sindunangasi Anisuba North East Regional Bharat Ko Jano Quiz Competition Thangal Kaithil Laiba Dharmashalada Pangthokre Junior amadi Senior Category Animakta Don Bosco School Guwahati na winner oikre mana matum yentopagi tharamda Education Minister T.H. Radhesham BVP gi National President National Vice President Susarukya ke Minister Radhesham na aikoi gi leibak asi matik mayai kyana pik thanba leibak amani aikoi na miram gi maramda khangdringai di isa gi leibak amadi iramdam gi matang da mamut tana khangba mathok tai haike हिमालय माउंटेन्स में मणिपुर में नागालैंड में असम में क्या क्या प्लांट हर्ब्स मिलता है मेडिसिनल वैल्यू का एजुकेशन सिस्टम गुरुकुल सिस्टम कितना अच्छा था ये सब हमारे यहाँ पे क्या क्या इंडिजिनियस गेम्स होते थे ये सब हमारे यहाँ पे हमारा जो है एक बड़ा ट्रेजर है लेकिन हम लोग उसको भूल के बाहर में जाते ढूंढने के इसलिए हम जो चीज हमारा पास है लोग बाहर से आते हैं हमारा पास ढूंढने के फिर हम इतना क्या बोलता है इग्नोरेंट हो गया अनजान इसलिए जानना जरूरी है Present scenario of Hindustani classical music in Manipur haiba nomagi oba khana nainaba mifam ama All Manipur Music Association Sinduna Palace compound leba Shri Bal Mukundadev Music College the pangthokre Tharamaduda Manipur government ki cultural coordinator S Nabachandra Sharma Amzugi President Oiramba Wangkemcha Samjai Association ki Vice President Moirangthim Kumar All Manipur Recognized Private School Welfare Association ki Secretary Laishram Joy Kuman Susarukya ki
Nava volcano na isai haibasi Hindustani classical digi horakpani film amadi modern song khudingma classical yaudaba yade haike. Brahmapur Thangjam Lairakta Nauna Saba Culvert ama amadi mandap ama Gaskul Kendrigi MLA TH Satyavratana Sangakre. Ngasigi Thoromaduda IMC Ward number 18 gi Corporator L Inunganbi Ward member and Imochabi amadi RK Manoramasu Sarukyake. MLA Satyavratana Tileba Matamashida Gaskul Kendra Manungi Oiba Chakot Thaurangi Thabak Kaya Marum Paikatle Koilas Thaba Yauna Loishindriba Thabak Khudimak Nungjutha Laktringaida Loishinna Bahotnagani Sangai Pata Anoba Sports Complex ama Sagat Lagani Masigi Damag India government approved Taure Tangai Fadaba sanction order Thadorakle Hairi. All Manipur Maitei Pangal Welfare Association is in the Nangasi Minuthong the Labor Association ki office da National Education Day Thoram Pangtokre. Thoramadu the Saknaraba scholar MS Satar, Lebagasigi Han the Education Minister Oiramba Maulana Abdul Kalam Azad ki Punsi Amasong, Tabaki Matang the resource person in Wanganke. Ngasigi Thoramadu da Tabaktagi Potharaba, IAS, AR Khan, Manipur State Minority Commission ki Chairperson Dr. S. Burhauddin, Association ki Vice President Akhtar Hussain Su Sarukyake. Bengaluru da homeopathic medical tamduna leiba thokchom Deepak Kauba chahi kuntare lom suraba hauba marak kaisam lekai digi mahiroi ama Telanga gi langda panbadagi chayol ahum rom laikat naraba matungda ngarang nungthil pung manga taramdai da Bengaluru gi hospital da laikat nabang ngamdana laikhidre Mahak chatkiba October gi tangkun mathoida motorcycle ama thauraga Bengaluru gi Kakati khuldegi Belavavi tamna chatpada lambida Telanga gi langna maida panbadagi thina soktuna chayol ahum rom laikat naram laba matung ngarang laikhidabani Lekhidraba Thokchom Deepak Belavavi da leiba Baptist Homeopathic Medical College da final year tamliba mahiroini Paugi maraktat na tember break amagamo This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Vinasa Coaching Center, the best and only trusted coaching center in Impal. Penesia Coaching Center gi oza singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Penesia singna amatang ngaraba coaching center ni. Miyamna center sida thazaba thambi. You choose not to choose. Become everything you can be. There's a spring in your step as you hop down the city. Living every nook, loving every corner. Diwali amasung Ningol Chakobagi sales offer oina East India most admired company Mobile Furniture Infalna furniture item khudimmakta up to 40% discount pijari. Loina na miyamgi khudong chana nawa HDFC Bank khud samnaduna EMI payment facility su thamjari. National Lexin Birksi Mobile Furniture Kwakatel near Imphal College. L Sweets and Savourski ahaw atumna adongi special occasion gi mathil ama oihanbiu. Nauna luhonggadoriba couple singi customized hajingpot ki package amadi wedding cakes phangbiragani. L Sweets and Savours ke Sampa Junction near Kongafam office opposite Sisipur parking. Berke matunda mukana taram nok chiri se makata pao. University of Higher Education ki Finance Officer ki James na Salongphom Mait Evangelical Free Church of India ka khutsam naduna Ningol Chakobagi thoram ngasi Salongphom mamang lekai de pangthokre. Thoram adu the church ki pastor Samungo yauna miyokana saruk yaduna Ningol Chahum Rom Ningol Chakobaga loinana khudol tamke. Finance Officer ki James na nungsi chanana leminana bagi pandamda thoram adu pangthokpani haike. Patriotic Writers Forum Manipur Assam Branch amadi Manipur National Council Assam na punna sinduna Guwahati da Kekru Nagar da Ningol Chakobagi thoram pangthokre ngasigi thoram adu da Patriotic Writers Forum Assam gi President Thaunaujam Shyam, Vice President W Helen Sana, Manipur gi President Yaskul Khwairakpam, Vice President Sobita Mongjam Nokfadegi Producer Thaudam Rohini Kumar su sarukyake. Punna Ningol Chamarum henbana Chakobaga loinana Manipur gi iyong gi fi khudol tamke. Australia Manipuri Association asu Ningol Chakobagi thoram Sydney gi Bradfield Road teleba Wesleyan Field Community Hall de pangthoke angang singna tongan banat ke ba thoram kya pangthok pagaloina na Ningol singda association gi maiki digi khudol tamke
Amarom the Workers and Traders Association More na Sinduna More Ward number 7 de Laiba Sanglenda Association ki members sing Oriba Ima Ibel Amadi Machi Machel Singbu Chako Bagi Thorum Ama Pangthokre Tharamadu the Association ki President Secretary Yauna Ima Ibel Kiana Saruk Yaki Association ki President and Ibungona Ima Ibel Sing Amadi Ichi Ichel Singbu Pun Nungshi Chanana Hingminana Bagi Pandamda Chako Basi Pangthokpani Haike Young Mizo Association ki President Amit Sailo na ngasi More da Khundariba tongan ba furup singi Ningol kaya Ningol Chakokre ngasi More gi Tali Road ba Young Mizo Association ki President Amit Sailo gi yum da pangthokpa thorum aduda punna chak chamin nabaga loina na khudol pot sing pikhi Amit Sailo na Ningol Chakoba sina Manipur da leiba furup khudingmak amat toina nushina ba purakpada achoba mateng oigani haike Dubai Manipuri Society na Sinduna United Arab Emirates na dalaiba chingmi tamipumna maki Ningol Singbo mabung mapa oibasina Ningol Chakokre mabung mapa oibasina angamba khudol pikre Haujik Tabakipao Staff Selection Commission Stenographer Grade C amadi Grade D gi form khara logadori 10+2 amadi stenography pass torba miyoi singna November gi tang 18 fawba gi manungda darkhas tharakpa yagani parakya gi center Imphal da oigani hairi Canara Bank ki professional officer khara logadori chei kuntra fawba gi manungda leiba graduate pass torba miyoi singna November gi tang 19 fawba gi manungda darkhas tharakpa yagani parakya gi center Imphal da oigani hairi Indo-Tibetan Border Police Force ki nupa masung nupi constable khara logadori masagi chahi kunmanga fawbagi manungda leiba class 10 pass toraba miyoi singna November gi tang 19 fawbagi manungda darkhas tharakpa yagani hairi mataki tabaki pawsi ke kupa marol babu parada leiba job center dagi khangba yagani haujik makhataba pawmo Indian Academy of Pediatrics meeting Makhada Pediatric Association of Manipur na Sinduna Child and Adolescents Healthcare Week celebration sarukama oina ngasi terada leba destitute children home da nomugoba health camp amadi awareness program pangthokre neither an adult nor a child be their guide haba theme the pangthokiba thorum aduga mari lainana Pediatric Association of Manipur gi Secretary Dr. R.K. Rupabatina fungdorakpada angang maksu natriba ahalsu oidriba haurakliba nahasingbu matau karamna hakchang fana Hamgadagi Haibagi Matanga Health Camp Amadi Awareness Program Asi Pangthokpani Hairi Manipur Committee for Outers Parliament Sinduna Nomugoba Public Political Consultation ga loinana Awareness Thauram ama Technopol M Ringpung Khul da Pangthokre Thoramaduda Technopol amadi Thawal gi Luchingba Singsu Sarugyake MMRC Malom na Sinduna Mite Meki AMD Final Exam ngasi Maidraw Model School da Pangthokre Numidini Chatha Rakiba Rongmai Talent Hunt ngasi Longmai Common Ground None Delusion Kre Tharamaduda DFO None Napoleon Rongmai Northeast Rongmai Artist Development Association ge Benjamin Fawmai Longmai Thoibai Court ki Chairman D Adaisu Sarukyake Rongmai Furuki Naha Kuntra Marina Isai Jagoi Amasung Instrumental Guitar da Athoi Ahintanake Soram Bipindro Chahi Marfu Nipalom Suraba Thangmaiban DM College Gate gi ahal ama ngasi numit yung bapung tara nitoy taba aduay dagi mayum dagi thoki badagi hanjilaktre mahak foot mga inchi taret wangi kulay kuchuni mahak kanagumana thengna birabadi Soram Munindro Soram Manikant Mobile number 8787640665 natraga 9862556938 natraga manak nagpa police station da sinabiyo hairi mobile number amuktang gahanan singjari 8787640665 natraga 9862556938 Haujik sana bagi pau
Tongan Tongaba Championship Amadi Taranipal Suba Asian Games the Saruk Yaruraba Amadi Medal Lawrakraba Swimming Sanaroi Amadi Official Sing Manipur Swimming Association na Wangkai Ningtem Pukri Mapaleleba MGM Club the Taram no Okre. Tharamaduda Swimming Federation of India Joint Secretary Y Buddha Chandra, Youth Affairs and Sports Assistant Director T Thoba, Manipur Swimming Association ki Vice President N Marjid, Hanagi Secretary TH Anil Kumar, President TH Sham Sundarsu Sarukyake. November 13 19 fauba Pune da pangtukadaba United Amateur Muay Thai Association of India National Championship the saruk yarunaba All Manipur Muay Thai Lovers and Player Organization ki sanaroi 13 amasung official ahum Imphal thadokre. Manipur team asibu Imphal International Airport ta Khurai Kendra gi hanagi MLA Dr. NG Bijoy Organization ki President RK Chandrakumar na flag off toke. District Yoga Training and Research Association Kakching na Manipur State Yoga Association ki meeting makada Kunipal Suba State Level Yoga Championship Library and Information Center Kakching ki auditorium the pangthokre. Hogdokpagi thoram da Speaker Y Camp Chan Kakching Kendra ki MLA Y Sur Chandra Kakching Municipal Council ki Chairperson and Sanjit Manipur State Yoga Association ki President O Buddhi District Yoga Training and Research Association Kakching ki Chairman KHH Mangisu Sarukyake. Tongan ba age group singi nupa masung nupigi final da makok matang tarba singda manamatum yentoke. Makatana sana bagi sports journalist Boyan Ningthaujam tagi from Wigani. Ex Polo Club Wangkhaina Singkhai Hunba Polo Club Team A Kongpal Bumaiti Piduna Sahi Sigi Kuntramari Shubayan Hazari Amadi Dr. N Tombi State Polo Tournament ki champion oikre. Manipur Horse Riding and Polo Association Sinduna Mamang Thagi Tang Kunithoi degi Manipur gi masak nairba polo team Kuntramatoina Saruk Yaduna Imphal gi Mapal Kangjibung da Chatharkiba Kuntramari Shubayan Hazari Amadi Dr. N Tombi State Polo Tournament ngasi lotion kre. Lotion bagi thoramda Manipur Horse Riding and Polo Association ki President Ice Dilip Laikhidrapa Dr. N Tombi ki loinabi Naurim Sanatombi Amadi Veterinary and the Animal Husbandry Services Manipur ki Director Dr. Ice Chawna Thoram Bapu Singh Waikhi Satharkiba Tournament Asigi ngasi sanakiba roiba matchda ex Polo Club Wangkhaina Singkhai Hunba Polo Club Team A Kongpan bu Panjil Manga ahumda maithibu piduna champion oikhibani. Match asida mai pakiba ex Polo Club Wangkhai gi Panjil Singh adu L Atang bana ahum suba madi marisuba sakada Panjil ahum P Ojitna ahanba sakada Panjil ama sankhi atopa Panjil aduna Singkhai Hunba Polo Club Team A Kongpal gi sanaroi L Kokesona on go noina ahum suba sakada sankibani. Match asida maiti kiba Singkhai Hunba Polo Club Team A Kongpan gi Panjil ahum adu TI Scout bana ahanba madi ahum suba sakada Panjil ani sankhi atopa Panjil aduna Laisembana ahum suba sakada sankibani. Satharkiba tournament asigi champion oikiba ex Polo Club Wangkhaida trophy ga lonana lupa lising nipu runners up takiba Singkhai Hunba Polo Club Team A Kongpal da trophy ga lonana lupa lising kuntra thoramba pusingna kunsinaki. Satharkiba tournament asigi best discipline team takiba Imphal Riding Club Oripok Lamphelda lupa lising tara thoramba pusingna kusinaki. Manipur gi Neroka Football Club ahanba away match mai paktuna point tally da point manga phangtuna manga so position taduna sali. All India Football Federation na sinduna mamang thagi tang kuntaruk tagi Bharat ki maming lerba team taramathoina saruk yaduna sathariba Hero India League ki ngasi Manipur gi Neroka Football Club ki anisuba away match da Real Kashmir FC bu goal ani sinoda maitibu pikhre. Match asida mai pakiba Manipur gi Neroka Football Club ki goal ani edu Felix Odilisi Edina match ki kunipan subamadi humputra manga suba minita sankibani. Sathariba league asigi hojik phawda Chennai City FC na match ahum sanabul loikibada point taret phangtuna ahanba East Bengal na match ani sanabul loikibada point taruk phangtuna ani suba Gokulam Kerala FC na match mari sanabul loikibada point manga phangtuna ahum suba Mohon Bagan na match ahum sanabul loikibada point manga phangtuna mari suba madi Manipur gi Neroka Football Club na match mari sanabul loikibada point manga phangtuna manga suba taduna chali. Neroka Football Club ki mathangi ahum seba away match tha asigi tang kunmarida Chennai City FC ga sanaragani. Manipur Basketball Association sinduna ngasidagi nahabam basketball court team tarana group ani thokna khaidoktuna kunithoi suba Chennai State Basketball Championship hokre. Tournament asigi ahubunumit ki sanakiba ahanba match ta CYLC singa makhana Uripo Youth Club point humputra mari nipuda maitibu pikhi ani suba match ki sanakibada WUYC angom lekaina
lamka hupur churchanpur bu point humputrok yankhini thoida maitiba pikre ahum suba match ki sanakibada model club singamakhana ideal club terabu point yankhai taruni phuda maitiba pikhi mari suba match ki sanakibada eastern sporting union wangkhaina YOSC khurai koncham lekai bu point humputro humdoi kunchani palda maitiba pikre Takachiri boyay hojore bada mariba pau amukahna tha ahum hena Manipur University te charang na bathogan kiba Congress na instant bani haibagi chap chaba khudam changdam fange haina BJP Manipur Pradesh na phongdokli awang nongpok tahan bani water handloom hat manga nungseng lekai moirang di loktak pata hangdokre Koilas thaba kuidriba lambi namthabaga loinana makhadagi ising phawgalakpadagi miyam penadre sigena ISTV ne pijaba pau matanga shade messenjere mideng tabiri basini mafam dagi kaini atani jeli pinabinsi